ꯑꯗ ꯘꯔꯤ ꯁ꯭ꯀꯨꯜ ꯃꯇꯝ ꯌꯧꯔꯒ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯑꯦ ꯀꯩꯅꯣ ꯅꯠꯇꯦꯅꯦ ꯁ꯭ꯀꯨꯜꯗ ꯆꯪꯕꯒꯤ ꯇꯥꯏꯞ ꯑꯗꯨꯗ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯦ ꯃꯌꯥꯝ ꯘꯔꯤ ꯌꯦꯡꯗꯕꯤꯗ ꯊꯥꯏꯅꯁꯦ ꯊꯥꯏꯅ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯃꯥꯡꯒꯤ ꯅꯨꯃꯤꯠꯀꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯕ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯒꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯌꯦꯡꯉꯒ ꯄꯨꯡ ꯌꯦꯡꯗꯕꯤꯗ ꯈꯪꯉꯝꯃꯦ ꯌꯥꯏꯌꯦ ꯆꯨꯝꯕ꯭ꯔꯥ ꯄꯨꯡ 10 ꯇꯥꯔꯝꯕꯁꯨ ꯌꯥꯏ 11 ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯕ ꯑꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯄꯣꯛ ꯑꯣꯟꯅ ꯁꯥꯗꯕ ꯌꯨꯝ ꯑꯃ ꯂꯩꯔꯦꯗꯅ ꯅꯣꯡꯄꯣꯛ ꯑꯣꯟꯅ ꯁꯥꯕ ꯌꯨꯝ ꯑꯣꯏꯗꯤ ꯑꯗꯨꯝ ꯈꯪꯒꯗꯕꯅꯦꯕ ꯑꯦ ꯇꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯄꯨꯡꯖꯥꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯅꯦꯕ ꯂꯣꯏꯔꯦ ꯘꯔꯤꯁꯤꯕꯨ ꯘꯔꯤ ꯁꯤꯕꯅ ꯑꯃꯅꯤ ꯅꯄꯥ ꯑꯣꯏꯗꯣ ꯑꯝꯇ ꯄꯨꯔꯥꯅ ꯖꯃꯥꯟꯅꯃꯤꯅꯦ ꯈꯜꯂꯨꯔꯕ ꯅꯪ ꯘꯔꯤ ꯁꯤꯔ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯏꯃꯥ ꯌꯥꯗꯦꯍꯦ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯃꯣꯔꯣꯛꯁꯦ ꯑꯝꯇ ꯎꯠꯀꯦ ꯇꯧꯕꯅꯦ ꯂꯝꯗꯝꯒꯤꯗꯤ ꯑꯊꯣꯏꯕ ꯂꯝꯗꯝꯒꯤꯗꯤ ꯑꯊꯣꯏꯕ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯧꯕꯅꯤ ꯂꯦꯞꯅ ꯏꯃꯥ ꯏꯄꯥꯅꯤ ꯁꯣꯏꯗꯕꯅꯤ ꯇꯥꯛꯄꯤꯔꯤ ꯏꯄꯥ ꯏꯄꯨ ꯀꯧꯕꯕꯨ ꯉꯁꯤ ꯅꯧꯅ ꯅꯤꯡꯁꯤꯡꯖꯩ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯏꯄꯥ ꯏꯄꯨ ꯍꯧꯐꯝꯕꯨ ꯉꯁꯤ ꯅꯧꯅ ꯅꯤꯡꯁꯤꯡꯖꯩ ꯔꯣꯖꯤꯠ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯔꯣꯖꯤꯠ ꯂꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯔꯣꯖꯤꯠ ꯅꯣꯡꯊꯣꯝꯕꯝ ꯀꯩꯅꯣꯒꯤ ꯔꯣꯖꯤꯠ ꯅꯣꯡꯊꯣꯝꯕꯝꯒꯤ ꯁ꯭ꯄꯦꯂꯤꯡꯁꯦ ꯅꯣꯡꯊꯣꯝꯕꯝꯁꯤꯒꯤ ꯃꯊꯛꯇ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯑꯁꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯩꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯝꯇꯪ ꯅꯩꯅꯕꯤꯌꯨ ꯅꯣꯡꯊꯣꯝꯕꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯊꯛꯇ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯑꯁꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯇꯥꯛꯏꯟ ꯄꯆꯥꯎ ꯃꯌꯥꯗ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯆꯦꯜꯂꯤ ꯂꯣꯏꯕꯤ ꯂꯥꯡꯒꯣꯡ ꯆꯤꯡꯁꯥꯅ ꯃꯀꯣꯏ ꯅꯨꯡꯉꯣꯏ ꯍꯦꯜꯂꯤ ꯋꯥꯄꯣꯛꯄꯤꯁꯨ ꯀꯧꯅꯔꯤ ꯐꯧꯃꯥꯡ ꯆꯤꯡꯁꯨ ꯀꯧꯅꯔꯤ ꯈꯨꯅꯨꯅ ꯃꯤꯁꯅꯥ ꯇꯥꯝꯈꯤꯕ ꯂꯨꯔꯨꯛ ꯆꯤꯡꯁꯨ ꯍꯥꯏꯅꯔꯤ ꯏꯄꯥ ꯏꯄꯨ ꯍꯧꯐꯝꯕꯨ ꯉꯁꯤ ꯅꯧꯅ ꯅꯤꯡꯁꯤꯡꯖꯩ ꯁꯤ ꯀꯅꯥꯅꯣ ꯁꯤꯕꯨ ꯑꯦꯛꯁ ꯖꯤꯟꯗꯔꯤꯁ ꯕꯥꯏ ꯊꯦꯡk you bye ꯏꯄꯥ ꯏꯄꯨ ꯍꯧꯐꯝꯕꯨ ꯉꯁꯤ ꯅꯧꯅ ꯅꯤꯡꯁꯤꯡꯖꯩ Thank you everyone. Please subscribe and support my channel.
lamda thai sẽ phải đúng như một bộ. Ôi chứ cây nó thế cây thải Bộ thai cái gì nó? Buồn, các máy. Cái lamda thì gì? thế hơi chứ làm nào rồi làm nào khai yên làm nào Hai đêm lamda. The bro sister Lamda tha uibana Karam lai pauragli Urigi upali Yening su hulagli Kurum zai apokpa Lining thau yai phaba Nung na tau na tiếng ban bơ ui đi bơ khung dậy aram bài tiếng gold ta bro sister ta ye thank you ko hai rồi da thagat chari lakri bagi lamdam gi dia thoi ba mai tai lei pa ko bani lamdam gi dia thoi ba kang lei pa pu ko bani khunu na mishna ta mi ba luruk sung su ko bani pa ipu hopam bu ngasi na una mixing jai hanna yeng ba yakhide tawhidi chu hai Malim mitay na yai phare Malim mitay lipang na yai phare Kang lipang na yai phare Roji ung thobam chak char oi chak chadriye khoi angang sing moi di chariye do ai di chadriye aina sum net che kitang di lei male aina khalaga sum thabani lamda thai che khwaidagi afoba matam nongda lamda tha kharam lai phawraba lamda tha thamoigi yen lamda tha hai bisi tha trai thui da khwaidagi maru ba tha mani aduga sajibu kareni ngai ngi thwal lang manaina hai ba lamda tha siga akhoigi lamda tha oibana kharam lai phawragli urigi upal ki yening sun kre hai ba sigi lamda tha se lainingen ibungo fulona piram liba magi wangulon magi ideology magi philosophy asigi lamda tha asigi matam pumbada lamda tha oiduna ta leiba adumba thani masigi lamda tha haibadi yening hunba thamoigi yening hunba uri wari gi yening hunba punsigi yening hunba asigi lamda tha asigi wahun thokse yamna wangi aduga aikhoigi tha trani thoigi mayamna khangnariba lamda tha asina haidi ningtham thana loirakpa olang thana changakpa haidi uri upalna nanu hulakpa haidi mahi marong kyana yening hundana haipal lepal sakai rakpa matam sibu yening tha lamda tha sibu yening tha ina chamna khangai adu aikhoi mitegi lamda tha hairiba lamda tha oibana kharam lai pharok le habisi yamna luba tangka kamani masi hi matangda aidi khangminaba nainami naba yam tangai phedaba lei
हाइदी ताइबंग पानबगी मपोक थासे लमदा था हाइरिबा थासिनी अदे ताइबंग द लेरिबा चचत्ता थवाय पानबो उरी उपाल सांगा उचे गोया खुदिंग मक उरी उपाल खुदिंग मकपू पोक थासिनी लमदा थासी अदो करम माइना ओइबनो मसी यामन सांगना लूना लेखरे अदो लमदा था हाइबसी करम माइना अखोइना कांथरो सानबा मतमदा कांपाक सानबा मतमदा लमदा आइना हाइ अदो करिगमा मतमदा मफम अमदगी खोंग सानबा होबसिबु लथाबा हाइ असिगी वान थोक्सिंग से लाइनिंगन इबुं थोदोना मिंग पंजाबदा अदे मॉडर्न प्रोफेट फुलोना कई हैरमी मितै रोनबु लोनबदा व्याकरण मथौ तादे ले मितै रोलसी यामना मागी वाचुम मागी वाई मागी कोंटोक मागी वाई नि लसे मसिना दम मागी व्याकरण ग्रामर से लोइना दिन चले अदुना नि ngसाइगी लमदा था हाइबसे कदाइ बुनो लमदा तागिबा लमदा तारगा असिगी हिबु अमुक येनिंग हुलकपा असिबु मरु मरांग सिंगा असिबुनी लमदा हाइसे अदु करम हाइना नो मसेदा हाइरी सनामही जाइरेनगी नुंसी मियेंगदगी सरो लैमना पुलैरोम पोखिए असी लूरब लैवानी सनामही याइरेन हाइसे कनाउ मथक्ता ngaलिबा कोरो हनबा नुमित पुनी अदुगा सरो लैमसे कनान सरो लैमसी मालिम लिमन अदु नुमित की मयाइना मालिम न मैसा हुब मतमदा मालिम लैमाइदा ताबा मरु मरांगना मही मरोंगना पोंग लाउना मयोंग चोंदरकबा असिबु सनामही जाइरेनगी नुंसी मियेंगदगी पुलैरोंबा पोखी पुलैरोंबा कदाइबो कौबगे मसे खंगिनबम चक पुन्ना मचिन नाइदना मपुंगोइना लैरंबा अदुबु लोंबा कौबा हाइबदी पोखाइरक्तना मचिल नाइरक्पबु पुलै लोंबा हाइना कौए मसी ऐना हाइजेरिबसिदा होय अदि वासी हाइबा मतमदा खजिक थेदोक थेजिंग तौना ऐ सोखिबसि ओइबा जाय मैम ताबीबसिंग ngakpigani ado asigi matang asidi mitei pumnamakna mitei kौवा मालेमदा लेबा खुदिंग मंगना मसी खैतंग खंगमिना चंब्रा हाइना aina khangye ai yam khangye hide haina haijabagi wari nate lainin ibungo modern prophet ai khoi magi ideology se jamna neinangai oi masi khangdaba yade malem da mitei yai phaba purangna bagi da makta mitei ko furuba se malem da mating thongna mangal phana hingba taragadi magi wakalon magi ideology gi makhara kaitang changthana neina minawa changyai be sei haijaningi अखोगी ओजा डॉक्टर चंद्रमणिना मागी फिलोसफी की मखादा यामना अलु अलुबा यामना मचंग ओइबा वारोल मयामा माना थमई मसीदा मितै लेबाकी इचिलिनाव इमा इबेल सिंह माउ थागलदना मागी वारी वाफुंग सिंह से यामना थागवांगना थांगली मागना लाइनिन मॉडर्न प्रोफेट फुलोगी मागी लमजिंग मखादा यामना नैनदना लोन की मतंग खंगे मयक की मतंग खंगे मसी यामना कुपना हाइदी मियामदा संदोरगले मसी अखोय खंगिनम फै अदुना मयक की मतंग दैना खैतंग पजनिंगी मितै अमा कौब फुरुप सी मतिंग लेना चुमना हिंगबा तारगदी मसागी मयक असेंगबा मसागी मनात असी अखोय अचुम लमेदा चमिनबा फै मसी हाइजनिंगी अदो मसी मतंग याम सांग हाइजरोय अखंग आइबो ओजांग तंगायबनिना मसी अखोयना हाइरुबो अंगांगबदु आरान बलमी द चखिनी अदुना मालेम द लेरिबा मितै कुनाय खुदिमंगना लमदा था हाइबसी अखोय खंगिनबा चंगायबसी तो बोचुम हाइसिना तेगी था तोय अदुना मतिक मयाय लेबा अखोयगी मितै मितै चा खुदिमंगना
ꯃꯥꯂꯦꯝꯁꯤꯗ ꯍꯥꯏꯗꯤ ꯌꯥꯏꯐꯕ ꯄꯨꯔꯛꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯤꯇꯩ ꯂꯩꯕꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯩ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯃꯇꯤꯡ ꯐꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯥꯏꯗꯤ ꯃꯥꯂꯦꯝ ꯃꯤꯑꯣꯏꯕꯗ ꯎꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯅꯥ ꯑꯁꯤ ꯑꯩꯅ ꯊꯥꯒꯠꯆꯗꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯋꯥꯍꯩ ꯄꯨꯛꯅꯤꯡ ꯑꯣꯏꯅ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯊꯧꯅꯥ ꯄꯤꯕ ꯑꯁꯤꯈꯛ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯂꯨꯞ ꯀꯌꯥꯅ ꯅꯍꯥꯔꯣꯜꯒꯤ ꯍꯥꯏꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤꯇꯩ ꯃꯤꯇꯩꯕꯨ ꯑꯣꯏꯔꯕꯁꯨ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯕꯤꯔꯤꯕꯁꯦ ꯑꯩꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯃꯇꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯧꯅꯤꯖꯗꯨꯅ ꯑꯩꯅ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯃꯤꯇꯩ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯃꯤꯇꯩꯕꯨ ꯀꯅꯥꯅꯁꯨ ꯃꯤꯈꯥ ꯑꯗ ꯏꯁꯤꯡ ꯊꯛꯎꯗ꯭ꯔꯣ? ꯏꯁꯤꯡ ꯊꯛꯎꯗ꯭ꯔꯣ ꯍꯥꯏꯕ? ꯏꯇꯤꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯔꯣꯖꯤꯠ ꯅꯣꯡꯗꯝꯕꯝ ꯃꯩꯇꯩ ꯃꯔꯨꯞꯅ ꯑꯩꯈꯣꯏ ꯃꯔꯨꯞꯅ ꯌꯥꯏꯐꯔꯦ ꯅꯣꯏ ꯏꯕꯥꯏꯅꯦ ꯑꯩ ꯏꯆꯦꯁꯦ ꯁꯨꯃꯥꯏꯅ ꯅꯣꯏ ꯏꯕꯥꯏꯗ ꯑꯩꯅꯅꯦ ꯋꯥꯁꯦ ꯍꯧꯗꯣꯛꯎꯔꯒ ꯌꯥꯝ ꯁꯥꯡꯅ ꯌꯥꯝ ꯉꯥꯡꯕꯅꯦꯕ ꯃꯩꯇꯩꯕꯨ ꯅꯨꯡꯁꯤꯕ ꯋꯥꯈꯜꯂꯣꯟ ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯌꯦ ꯅꯣꯏ ꯅꯕꯥꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯛ ꯌꯥꯎꯍꯟꯗꯕꯅꯤ ꯌꯥꯎꯕ ꯍꯧꯔꯒꯗꯤ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯈꯤꯗꯕ ꯃꯩꯇꯩꯕꯨ ꯊꯧꯅꯥ ꯄꯤꯕꯤꯕ ꯑꯗꯨꯒꯨꯝꯕ ꯀꯪꯂꯩꯄꯥꯛ ꯃꯩꯇꯩ ꯂꯩꯄꯥꯛ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯊꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯕꯩ ꯋꯥꯅꯤ
ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯅꯣꯏ ꯅꯄꯥꯏꯅ ꯃꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯀꯩ ꯀꯩꯅꯣ ꯃꯥꯏ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯍꯧꯗꯣꯛꯎꯔꯗꯤ ꯃꯌꯥꯝ ꯉꯥꯡꯒꯅꯤ ꯀꯩꯅꯣ ꯑꯩꯅ ꯎꯠꯇꯣꯏꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯎꯠ ꯂꯩꯔꯦ ꯇꯧꯕꯤꯂꯥꯁꯤꯕꯨ ꯑꯥ ꯏꯃꯥ
Ngày khô lang nu ngày khô âm ngày khô. Gopal. Gopal sayang ngahak ore. Sagun ko.
ꯒꯣꯄꯥꯜ ꯍꯣꯏ 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 ꯇꯧꯕꯤꯔꯣ ꯀꯩꯅꯣ ꯇꯧꯔꯣ ꯑꯇꯣꯞꯄꯗ ꯁꯨꯝ ꯌꯥꯎꯔꯨꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩ ꯈꯤꯇꯪ ꯆꯤꯟꯅ ꯇꯧꯕꯅꯤ
ꯄꯨꯟꯁꯤꯔꯣꯔꯤꯇꯥ ꯀꯥꯏꯗꯩꯅꯣ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣ ꯕꯥꯕꯨ ꯌꯥꯎꯍꯜꯂꯨ ꯕꯥꯕꯨ ꯀꯗꯥꯏꯗꯩꯅꯣ ꯋꯥꯔꯤ ꯌꯥꯝ ꯇꯧꯁꯟꯈꯔꯦ ꯁꯤꯅꯤ ꯃꯥ ꯍꯦꯛꯇ ꯇꯧꯁꯟꯒꯤꯑꯕ ꯃꯩꯇꯩꯒꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯣꯏꯕꯅꯤꯅꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯁꯦ ꯄꯥꯛ ꯄꯥꯛ ꯌꯥꯎꯍꯟꯗꯦꯕ ꯃꯌꯥꯝ ꯁꯥꯡ ꯁꯥꯡꯅ ꯉꯥꯡꯉꯒ ꯃꯤꯅ ꯇꯥꯅꯤꯡꯗꯕ ꯑꯃ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯅꯦ ꯑꯩꯅꯗꯤ ꯃꯥꯁꯦ ꯌꯥꯎꯍꯟꯗꯕꯅꯦꯕ ꯁꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯁꯨꯝ ꯂꯩꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯃꯤꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯤꯅꯤꯠ 8ꯀꯤ ꯚꯤꯗꯤꯑꯣ ꯐꯥꯎ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯁꯨꯝ ꯉꯥꯡꯉ ꯂꯩꯕꯗꯨꯕꯨ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯑꯗꯨꯒꯤ ꯑꯃꯨꯛ ꯂꯥꯎꯅꯔꯝꯃꯤꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯅꯤꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯤꯕꯅꯤꯅꯦꯕ ꯍꯥꯏ ꯁꯤꯁꯇꯔ ꯏꯆꯦ ꯀꯨꯂꯋꯇꯤ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯋꯦꯜꯀꯝ ꯏꯆꯦ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯑꯣꯏꯅ ꯄꯥꯏꯔꯤꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯤꯕꯅꯤꯅꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯥꯟꯒꯤ ꯃꯔꯛꯇ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯅ ꯊꯃꯣꯏ ꯅꯧꯔꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯅꯤꯡꯕ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯡꯅꯤꯡꯕ ꯉꯥꯛꯇ ꯍꯥꯏꯅꯤꯡꯕ ꯉꯥꯛꯇ ꯑꯗꯨꯒ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯤꯡ ꯉꯥꯛꯇ ꯑꯣꯏꯕꯒꯨꯝꯕ ꯄꯨꯝꯅꯃꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ 1947ꯒꯤ ꯂꯥꯟꯒꯤ ꯃꯇꯥꯡ ꯑꯣꯏꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯥꯡꯁꯦ ꯀꯅꯥꯅ ꯁꯤꯕ ꯅꯥꯕ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯊꯥꯖꯅ ꯁꯤꯁꯇꯔ ꯂꯥꯏꯛꯇ ꯊꯥꯒꯠꯆꯔꯤ ꯊꯥꯖ ꯀꯩꯅꯣ ꯇꯧꯔꯣ ꯊꯥꯖ ꯅꯪꯁꯨ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯂꯣ ꯌꯨꯇꯨꯕꯇ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯗꯣ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯒꯦꯔꯥ ꯆꯨꯝꯅ ꯁꯨꯝ ꯅꯪꯅ ꯂꯩꯖꯔꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯝ ꯊꯥꯡꯒꯠꯂꯣ ꯍꯦꯟꯅ ꯊꯣꯏꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯇꯧꯖꯔꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯥꯒꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯦ ꯃꯊꯧ ꯇꯥꯔꯤꯁꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣꯅ ꯑꯩ ꯑꯣꯟꯗ ꯊꯝꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯆꯥꯅꯨꯄꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯏꯇꯥ ꯆꯥꯛ ꯄꯤꯖꯕꯤꯔꯛꯑꯣ ꯑꯩꯗꯤ ꯂꯣꯏꯅ ꯄꯤꯖꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯗ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯌꯥꯎꯍꯜꯂꯨꯕꯕꯨ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯂꯝꯗꯥ ꯊꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯋꯥꯠ ꯏꯁ ꯂꯝꯗꯥ ꯊꯥ ꯍꯥꯏꯕꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯂꯝꯗꯥ ꯊꯥꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯅꯩꯅꯔꯗꯅ ꯃꯤꯅ ꯇꯥꯅꯤꯡꯉꯝꯃꯔꯣꯏꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯂꯝꯗꯥ ꯊꯥ ꯍꯥꯏꯕꯁꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯂꯝꯗꯥ ꯊꯥꯁꯦ ꯊꯥ ꯍꯥꯏꯕꯗꯤ ꯊꯥꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡ ꯍꯨꯟꯕ ꯊꯧꯅꯥ ꯂꯩꯒꯗꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯊꯣꯛꯀꯗꯕ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯇꯥꯡꯒ ꯄꯥꯟꯗꯝ ꯑꯣꯏꯔꯕ ꯂꯝꯗꯥ ꯊꯥ ꯍꯥꯏꯕꯁꯦ ꯂꯥꯛꯂꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯜ ꯊꯥꯕꯁꯦ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯒꯪꯒꯥꯔꯥꯅꯤꯅ 6 ꯂꯥꯏꯛ ꯏꯟꯗꯤꯌꯥ ꯊꯥꯒꯠꯆꯔꯤ ꯒꯪꯒꯥꯔꯥꯅꯤ ꯑꯩꯁꯦ ꯉꯁꯥꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕꯗ ꯅꯦꯠꯇꯤ ꯂꯣꯏꯈꯤꯕꯅꯤ ꯑꯗꯨꯒ 19 ꯔꯨꯄꯤꯁꯈꯛ ꯉꯁꯥꯏ ꯍꯥꯞꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯁꯨ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯩꯗꯤ ꯐꯨꯜ ꯌꯦꯡꯉꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯦꯠꯁꯦ ꯈꯔ ꯊꯨꯅꯁꯨ ꯁꯨꯝ ꯂꯣꯏꯒꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯏꯁꯥꯒꯤ ꯈꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯈꯔ ꯌꯦꯡꯒꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯦꯠꯁꯤ ꯂꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ 19 ꯔꯨꯄꯤꯁ ꯈꯛꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯄꯨꯡ 3-4 ꯑꯗꯨꯋꯥꯏꯗ ꯍꯥꯞꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯕꯖꯥꯔꯗ ꯆꯠꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯨꯗꯕꯗꯒꯤ ꯅꯦꯠꯁꯦ ꯂꯩꯕ ꯏꯆꯦ ꯀꯨꯂꯕꯇꯤꯅ 5 ꯂꯥꯏꯛ ꯗꯥꯟ ꯏꯆꯦ ꯀꯨꯂꯕꯇꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯀꯨꯂꯕꯇꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯌꯨꯇ꯭ꯌꯨꯕꯇ
ꯂꯥꯏꯕꯛ ꯊꯤꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯃꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯑꯩꯈꯣꯏ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯃꯁꯦꯜ ꯅꯨꯡꯁꯤꯅꯕ ꯃꯁꯦꯜ ꯈꯔꯁꯦ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯂꯥꯛꯈꯤꯅꯣ ꯑꯩ ꯈꯪꯍꯧꯗꯦꯕ ꯃꯔꯝꯗꯤ ꯐꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯏꯔꯒ ꯂꯩꯇꯕꯅꯤꯅ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛ ꯁꯔꯁ ꯇꯧꯔꯒ ꯊꯤꯔꯒ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯦꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯑꯩꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯁꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯅ ꯇꯁꯦꯡꯅꯃꯛ ꯑꯩꯗꯤ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯅ ꯊꯤꯔꯒꯀꯣ ꯑꯩꯅꯅꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯗ꯭ꯔꯒꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯤꯡ ꯑꯣꯏꯅ ꯁꯔꯁ ꯇꯧꯔꯒ ꯑꯩꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯌꯦꯡꯕ ꯀꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯤ ꯂꯥꯛꯄ ꯈꯪꯍꯧꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯒꯤ ꯂꯥꯏꯚ ꯌꯥꯎꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯃꯣꯕꯥꯏꯜꯗ ꯀꯅꯥꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇꯦ ꯈꯪꯍꯧꯗꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯁꯔꯁ ꯇꯧꯔꯒ ꯑꯣꯏꯅ ꯌꯦꯡꯉꯩ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤ ꯑꯩꯕꯨ ꯂꯥꯛꯆꯔꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯆꯥꯗ꯭ꯔꯤ ꯃꯣꯏ ꯂꯣꯏ ꯄꯤꯖꯈ꯭ꯔꯦ ꯑꯩ ꯉꯁꯤꯁꯦ ꯕꯖꯥꯔ ꯕꯤꯁꯥꯜ ꯀꯩꯀꯥ ꯆꯠꯂꯨꯔꯦ ꯑꯗꯣ ꯕꯥꯎ ꯃꯀꯣꯛ ꯑꯗꯨꯒꯅꯦ ꯌꯥꯝ ꯌꯥꯡꯅ ꯂꯣꯏꯅꯕ ꯍꯥꯏꯅ ꯑꯩꯁꯦ ꯃꯨꯛ ꯈꯤꯇꯪꯒ ꯃꯨꯁꯣꯔꯤ ꯈꯤꯇꯪꯒ ꯀꯥꯝꯃꯦ ꯑꯗꯨꯒꯅꯦ ꯉꯥꯁꯦ ꯅꯍꯥꯟꯗꯒꯤ ꯂꯩꯕ ꯕꯥꯎ ꯃꯀꯣꯛ ꯑꯗꯩꯗꯤ ꯕꯥꯎ ꯃꯇꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯐ꯭ꯔꯤꯖꯁꯤꯅ ꯍꯟꯗꯛ ꯀꯥꯂꯦꯟ ꯌꯥꯝ ꯆꯠꯃꯟꯗꯅ ꯃꯑꯣꯡ ꯆꯥꯗꯦ ꯑꯗꯨꯅ ꯉꯥꯁꯦ ꯂꯣꯏ ꯕꯖꯥꯔ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯉꯥ ꯃꯀꯣꯛꯇꯨꯒ ꯍꯧꯖꯤꯛꯀꯤ ꯍꯋꯥꯏꯗꯨꯒ ꯁꯣꯛ ꯇꯧꯁꯜꯂꯦ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯄꯥꯝꯅꯕ ꯍꯥꯏꯅ ꯒꯪꯒꯥꯔꯥꯅꯤꯅ ꯑꯟꯖꯟ ꯀꯅꯥ ꯑꯟꯖꯟ ꯂꯥꯛꯑꯝꯒꯦ ꯀꯣ ꯑꯩꯁꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯐꯣꯔ ꯂꯥꯏꯛ ꯗꯥꯏ ꯑꯩ ꯀꯩꯀꯩ ꯎꯍꯧꯗ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯇꯧꯔꯤꯁꯦ ꯂꯩ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯅ ꯀꯩ ꯃꯊꯦꯜꯅꯣꯒ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣ ꯏꯃꯥ ꯂꯥꯏꯚ ꯊꯥꯕꯁꯦ ꯍꯩꯇꯕꯅꯤꯀꯣ ꯑꯩꯁꯦ ꯏꯔꯣꯝꯕ ꯌꯦꯛ ꯑꯗꯩꯗꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯇꯧꯔꯤꯁꯦ ꯐꯣꯔ ꯂꯥꯏꯛ ꯏꯆꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯅ ꯀꯩ ꯃꯊꯦꯜꯅꯣ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤ ꯍꯥꯏ ꯁꯤꯁꯇ ꯊꯥꯖ ꯄꯨꯟꯁꯤꯔꯣꯜ ꯑꯩꯉꯣꯟꯗ ꯂꯩ ꯑꯗꯨꯒꯤ ꯁꯤꯛꯁ ꯂꯥꯏꯛ ꯏꯟꯗꯤꯌꯥ ꯑꯥꯔ ꯀꯦ ꯁꯤꯕ ꯇꯥꯏꯌꯦ ꯑꯩꯅ ꯂꯥꯏꯚ ꯊꯥ ꯅꯨꯡꯁꯤꯕꯤ ꯑꯩꯕꯨ ꯂꯥꯛꯆꯔꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯄꯥꯝꯖꯗꯕ ꯋꯥꯍꯩ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯈꯨꯝꯂꯛꯎ ꯑꯟꯖꯨꯅ ꯍꯥꯏꯕ ꯒꯪꯒꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯒꯪꯒꯥꯅ ꯍꯥꯏꯕ ꯑꯟꯖꯨ ꯆꯤꯀꯦꯟ ꯑꯁ ꯆꯤꯀꯦꯟ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯩ ꯑꯦꯝ ꯁꯤ ꯑꯣ ꯆꯤꯀꯦꯟ ꯆꯥꯔꯦ ꯍꯥꯏꯃꯦꯕ ꯑꯟꯖꯨꯅ ꯍꯥꯏꯕ ꯑꯩꯁꯨ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯕ ꯏꯆꯦ ꯀꯨꯂꯕꯇꯤꯅ ꯒꯪꯒꯥꯔꯥꯅꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯆꯨꯝꯃꯦ ꯒꯪꯒꯥꯔꯥꯅꯤ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯆꯦ ꯀꯨꯂꯕꯇꯤꯒ ꯀꯅꯦꯛ ꯇꯧꯃꯤꯟꯅꯔꯣ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯏꯆꯦ ꯀꯨꯂꯕꯇꯤ ꯑꯩꯕꯨ ꯀꯃꯦꯟ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯔꯗꯤ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯇꯤ ꯏꯁꯇꯨꯗꯤꯑꯣ ꯂꯩꯕꯗꯣ ꯑꯗꯨꯒ ꯅꯝꯃꯒ ꯀꯅꯥꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦꯗꯣ ꯑꯗꯨꯝ ꯊꯤꯕ ꯐꯪꯒꯅꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗ ꯀꯅꯥꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯊꯤꯕ ꯐꯪꯒꯅꯤ ꯑꯩꯅꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯏꯆꯦꯅ ꯊꯦꯡꯅꯕꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯅꯕ ꯏꯆꯦꯝꯁꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏ ꯏꯆꯦ ꯀꯨꯂꯕꯇꯤꯗ ꯍꯪꯉꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯥꯔ ꯀꯦꯁꯦ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯅꯁꯨ ꯀꯨꯏꯔꯦ ꯁꯞ ꯇꯧꯅꯁꯤ ꯍꯥꯏꯖꯕ ꯑꯗꯣꯝꯅ ꯈꯨꯝꯕꯤꯗ꯭ꯔꯦ ꯑꯣ ꯆꯨꯝꯃꯦ ꯒꯪꯒꯥꯔꯥꯅꯤ ꯑꯃ ꯇꯧꯔꯣ ꯏꯆꯦ ꯀꯨꯂꯕꯇꯤꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯏꯆꯦ ꯀꯨꯂꯕꯇꯤꯁꯨ ꯀꯃꯦꯟꯁꯦ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯒꯪꯒꯥꯔꯥꯅꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯨꯜ ꯑꯁꯨꯝ ꯌꯦꯡꯕꯤꯔꯒ ꯀꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯏꯟꯗꯤꯌꯥ ꯀꯅꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯥꯔꯤꯅꯣ ꯀꯅꯥꯒꯤ ꯀꯃꯦꯟ ꯄꯥꯔꯤꯅꯣ ꯈꯪꯗꯤꯌꯦ ꯀꯅꯥꯒꯤ ꯀꯩꯅꯣ ꯌꯥꯝ ꯄꯥꯒꯤꯁꯤꯕꯣ ꯁꯤꯁꯇꯔ ꯒꯪꯒꯥꯔꯥꯅꯤ ꯕ꯭ꯂꯨ ꯄꯤꯕꯤꯌꯨ ꯒꯪꯒꯥꯔꯥꯅꯤꯗ ꯕ꯭ꯂꯨ ꯂꯩꯔꯦ ꯒꯪꯒꯥꯔꯥꯅꯤ ꯏꯆꯦ ꯀꯨꯂꯕꯇꯤꯗ ꯕ꯭ꯂꯨ ꯀꯅꯦꯛ ꯇꯧꯔꯣ ꯀꯣꯃꯦꯟ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯔꯁꯤ ꯑꯗꯨꯒ ꯏꯆꯦ ꯀꯨꯂꯕꯇꯤꯅ ꯍꯌꯦꯡ ꯑꯌꯨꯛ
ꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯇꯧꯖꯔꯛꯑꯅꯤ ꯑꯩꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯌꯥꯎꯍꯜꯂꯨꯕꯕꯨ ꯀꯗꯥꯏꯗꯩꯅꯣ ꯕꯥꯁꯣꯟ ꯇꯧ ꯂꯩꯊꯣꯛꯈꯤꯗꯅ ꯀꯣꯛꯀ ꯉꯥꯎꯈ꯭ꯔꯦ ꯅꯣꯡ ꯆꯨꯕ ꯁꯤꯁꯇꯔ ꯅꯣꯡꯁꯦ ꯍꯧꯖꯤꯛ ꯆꯨꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯥꯏ ꯀꯩꯅꯣꯗꯤ ꯆꯨꯔꯝꯕꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯨꯕ꯭ꯔꯥ ꯆꯨꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦꯕ ꯑꯟꯖꯨ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯑꯣ ꯈꯪꯗꯦꯕ ꯑꯩꯁꯨ ꯉꯥꯏ ꯍꯟꯗꯛꯇꯤ ꯑꯩꯗꯤ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛꯁꯦ ꯍꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯍꯥꯟꯁꯦ ꯑꯃꯗ ꯂꯨꯄꯥ 3 ꯄꯤꯒ ꯍꯥꯏ ꯑꯗꯨꯗꯤ ꯈꯔ ꯄꯦꯟꯅ ꯆꯥꯍꯧꯔꯒꯦꯅ ꯑꯩꯁꯦ ꯆꯥꯔꯤꯅꯤ ꯍꯟꯗꯛꯁꯦ ꯌꯣꯡꯆꯥꯛ ꯃꯇꯝꯁꯦ ꯈꯔꯗꯤ ꯏꯁꯥ ꯅꯣꯏꯕ ꯇꯥꯏꯀꯣ ꯃꯔꯝꯗꯤ ꯆꯥꯛ ꯑꯃ ꯆꯠꯁꯤꯟꯗꯣꯏꯃꯤꯅꯅꯦ ꯑꯗꯩ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯦ ꯑꯂꯨꯒꯇꯅꯤ ꯌꯥꯝ ꯄꯛꯅꯔꯤꯁꯦ ꯑꯗꯨꯗꯤ ꯈꯔ ꯌꯥꯝꯅ ꯌꯣꯠꯄ ꯇꯥꯔꯦꯕ ꯇꯧꯔꯤꯁꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯏꯃꯥ ꯅꯪꯕꯨ ꯉꯥꯏꯖꯕꯗ ꯀꯩꯅꯣ ꯏꯆꯦ ꯀꯨꯂꯕꯗꯤ ꯏꯁꯩ ꯑꯩꯗꯤ ꯈꯪꯗꯦ ꯏꯆꯦ ꯀꯨꯂꯕꯗꯤ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯩ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯨꯝꯕꯒꯤ ꯃꯈꯣꯟ ꯃꯣꯏꯒꯤ ꯑꯄꯤꯛꯄ ꯃꯈꯣꯟꯗꯨꯕꯨ ꯑꯣꯏꯗ꯭ꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯈꯣꯟ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯒꯁꯨ ꯑꯩ ꯈꯪꯗꯦ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯀꯨꯂꯕꯇꯤ ꯏꯁꯩꯗꯣ ꯑꯗꯨꯅꯤ ꯁꯤꯁꯇꯔ ꯅꯣꯏꯕꯗ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯦꯗꯨꯅꯤꯅꯦ ꯄꯨꯛꯀꯁꯦ ꯚꯤꯗꯤꯑꯣꯗ ꯄꯨꯛꯁꯦ ꯂꯣꯠꯄꯩ ꯋꯥꯔꯤꯅꯤ ꯄꯨꯛꯁꯦ ꯎꯠꯂꯝꯃꯗꯤ ꯂꯣꯏꯕ ꯇꯥꯏꯌꯦꯕ ꯌꯣꯡꯆꯥꯛ ꯃꯇꯝꯁꯦ ꯅꯣꯏꯁꯨ ꯇꯧꯕ꯭ꯔꯥꯕ ꯂꯣꯏꯈꯤꯅꯤ ꯄꯨꯟꯁꯤ ꯈꯪꯍꯧꯗꯅ ꯂꯣꯏꯈꯤꯅꯤ ꯄꯨꯟꯁꯤ ꯈꯪꯍꯧꯗꯅ ꯈꯥꯉꯨꯊꯒꯤ ꯁꯤꯡꯒꯥꯔꯤꯒꯨꯝ ꯇꯦꯜꯂꯕ ꯇꯥꯏꯕꯪ ꯃꯄꯣꯛꯅꯤꯡ ꯀꯩꯅꯣꯒꯤ ꯂꯝꯗꯥꯒꯤ ꯊꯥꯡꯖꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯅꯨꯒ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯒꯤ ꯍꯥꯏꯕ ꯏꯟꯅꯉꯩ ꯊꯣꯛꯈ꯭ꯔꯒ ꯇꯥꯔꯨꯕ ꯗꯣꯁꯥꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯦꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯁꯤꯁꯇꯔ ꯅꯣꯏꯕꯗ ꯂꯣꯏꯔꯦ ꯑꯗꯨꯅꯕ ꯃꯁꯪ ꯆꯥꯔꯤ ꯌꯣꯡꯆꯥꯛ ꯃꯁꯥꯡ ꯆꯥꯔꯤ ꯂꯧꯔꯒ ꯆꯥꯔꯝꯒꯅꯤ ꯅꯪ ꯂꯧꯔꯒ ꯑꯩꯗꯤ ꯂꯧꯕꯁꯦ ꯅꯍꯥꯟ ꯑꯅꯤꯔꯛꯇꯤ ꯂꯧꯈ꯭ꯔꯦꯀꯣ ꯌꯣꯡꯆꯥꯛ ꯂꯧꯕꯁꯦ ꯌꯥꯝ ꯆꯥꯏꯕꯅ ꯍꯣꯔꯦꯟ ꯈꯣꯛꯇꯣꯔꯛꯄꯗꯅꯦ ꯑꯃꯨꯕ ꯇꯥꯔꯛꯄꯗꯣ ꯑꯩꯗꯤ ꯀꯗꯥꯏ ꯑꯩ ꯌꯣꯡꯆꯥꯛ ꯑꯃꯦꯠꯄꯤꯗꯨ ꯃꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯂꯣꯏꯔꯕ ꯈꯪꯗꯦ ꯁꯤ ꯂꯣꯏ ꯆꯠꯁꯤꯟꯗ꯭ꯔꯣꯃꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯈꯥꯏꯕꯣꯛꯔꯦ ꯏꯇꯥ ꯈꯥꯏꯕꯣꯛꯑꯃꯤ ꯆꯥꯛꯂꯔꯤ ꯋꯥꯃꯩꯒꯨꯝ ꯏꯁꯩ ꯁꯛꯄꯤꯒ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯍꯦ ꯁꯤꯗ ꯑꯍꯩꯕ ꯏꯁꯩ ꯁꯛꯄꯤ ꯑꯐꯥꯎꯕꯤꯒꯗ ꯑꯣꯏꯔꯝꯃꯗꯤ ꯆꯥꯛꯂꯔꯤ ꯋꯥꯃꯩꯒꯨꯝ ꯂꯀꯥꯅꯨꯡꯗ ꯃꯨꯠꯄꯁꯨ ꯉꯝꯗꯅ ꯃꯩꯔꯤꯁꯤ ꯉꯪꯉꯔꯅꯤ ꯑꯩꯁꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯦ ꯀꯨꯂꯕꯇꯤ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏꯅ ꯈꯜꯂꯨꯔꯅꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯁꯨ ꯔꯦꯈꯥ ꯐꯤꯂꯝ ꯀꯨꯝꯕꯤ ꯔꯦꯈꯥꯇꯁꯨ ꯇꯒꯠ ꯇꯦꯛꯏ ꯃꯣꯏꯅ ꯍꯦꯟꯅ ꯍꯅꯨꯔꯤ ꯄꯣꯠꯅꯤ ꯑꯗꯩꯗꯤ ꯏꯆꯦꯗꯤ ꯂꯥꯏꯗꯅ ꯑꯩ ꯅꯅꯥꯎ ꯑꯩ ꯐꯥꯎꯗ ꯍꯅꯨꯔꯦ ꯀꯥꯏ ꯈꯜꯂꯤ ꯄꯣꯠꯅꯤ ꯃꯣꯏ 38 ꯅꯍꯥ ꯃꯌꯥꯝꯁꯦ ꯎꯔꯒꯅꯦ ꯅꯅꯥꯎ ꯑꯩ ꯐꯥꯎꯗ ꯍꯅꯨꯕꯤ ꯑꯣꯏꯔ ꯃꯥꯅ ꯑꯩꯅ ꯈꯜꯂꯕꯅꯤꯅꯦ ꯑꯩ ꯐꯥꯎꯗ ꯑꯗꯣ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤꯀꯣ ꯃꯣꯏꯒꯤ ꯐꯤꯂꯝꯒꯨꯝꯕꯤ ꯀꯩꯀꯗꯣ ꯀꯔꯤꯅꯥ ꯀꯄꯨꯔ ꯑꯗꯨꯗꯒꯤ ꯀꯔꯤꯁꯃꯥ ꯀꯄꯨꯔ ꯃꯣꯏꯒꯗ ꯑꯗꯨꯝ ꯂꯩꯗꯨꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯥꯗ꯭ꯔꯒ
나다가 역다가 로레지 이제 나다가 역다가 아니 하이디 셀 ꯊꯨꯝ ꯌꯥꯝ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥꯕꯨꯗꯤ ꯍꯦꯟꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯁꯦꯜ-ꯊꯨꯝ ꯄꯥꯏꯕ ꯄꯥꯏꯗꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯟꯗꯕ ꯑꯩꯈꯣꯏ ꯅꯍꯥꯅꯦꯅ ꯍꯦꯛꯇ ꯈꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦ ꯇꯤꯇꯤ ꯏꯆꯥꯅꯨꯄꯥ ꯀꯩ ꯀꯩꯅꯣ ꯕꯤꯁꯥꯜ ꯉꯔꯥꯡꯁꯦ ꯑꯩꯅ ꯀꯩꯅꯣꯗ ꯄꯨꯔꯨꯔꯦ ꯒꯥꯟꯙꯤ ꯃꯦꯂꯥꯗ ꯄꯨꯕꯤꯔꯨꯔꯦ ꯑꯗꯣ ꯒꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯒꯥꯔꯤꯁꯤꯇ ꯂꯩꯖꯔꯔꯣꯏꯒꯦꯅ ꯈꯥꯡꯉꯒ ꯀꯩꯅꯣ ꯂꯩꯔꯤꯕ ꯄꯨꯡ ꯑꯩ ꯄꯨꯡꯗꯣ ꯀꯗꯥꯏꯅꯣꯅꯦ 이마 चलो चलो ना चलो ऐसे चल पागी ची पूंजू नहीं ini pam zai na gai asi pung le bi gari le da su ya na bai na aduga ngasi bisal chapadana mu gari chom thang la इंडिया आरके से सब तौरे अमुक हाइबियो इचे कुलवती लेब्रो इचे कुलवती अमुक हाइबिरो लेब्रा गंगारानी ना सब तौरे हाइबसे इचे कुलवती लेब्रा चक्रबा अमुक हाइबिरो कमेंट अमतंग थंबिरो इचे ऑन है तेबिरो कसु काइदे ऑन है ना ऑन ऑफ ओ गंगा नसेमसी सोइदना तौजे हो गंगा अदु केनोना अखोय इचेमसी कुलवतीना को कमेंट फंगे हाये को अदुगा केनो इचेमसीना सोइदना तौरानी हायरे आके थागतचरी होय सुमाइना कोई मसेन पाव फौनबनदि याम फै इचे कुलवती ऐगी ngana nahan gi video ma lebani like amta tobiro like comment amta tobiro ko sum aina na hawai video manipur december gi video ni december da ina manipur chalu bagi sum matek aina kapcharakpa video ni aduga sum like amta tobiro इचेमसी है बे हेते कावे को इचे जे इचेमसी है गदबदो आइगी नानी वीडियो रे जाओ इसिदु मोइसु लोइ इचेमसी ngतनी को कनगा वीडियो रे जाओ इदो आरके कानोन बला करी गा मैम यावबनी मणिपुर दगी कनोगी आरके इचेन थोइगी मरी मतंग ngतने मोइसे आरके अमरजीत फिल्म कुंबदो अदुगी मोइगी मरी मता हाइबे तारे को कना लेरिगे चटखरगदी लेत्रे हारगदी लेगी लाइफ से लोइसनजरगे अदो लेते कना अमता हाबिरो बिंदा किसु ngahak चलुगे
ꯄꯤꯛꯆꯔ ꯎꯗ꯭ꯔꯤꯌꯦ ꯌꯦꯡꯉꯒ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯀꯩꯅꯣ ꯀꯔꯝꯕ ꯂꯥꯏꯠꯅꯣ ꯁꯤꯕꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯤꯅ 이제 ꯑꯩꯁꯨ ꯏꯆꯦꯝꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀꯔꯝꯕꯅꯣ ꯎꯗꯤ ꯎꯔꯝꯃꯒ ꯏꯍꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯅꯣꯡ ꯈꯔ ꯆꯤꯟꯕ ꯀꯔꯤꯒ ꯑꯩ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯗ ꯑꯩ ꯐꯨꯜ ꯌꯦꯡꯉꯒ ꯀꯃꯦꯟ ꯇꯧꯖꯔꯛꯀꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯃꯦꯟ ꯇꯧꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯅꯥꯒꯤꯁꯨ ꯀꯅꯥꯒꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯀꯣ ꯁꯤꯃꯗꯤ ꯂꯥꯏꯚ ꯊꯥꯔꯁꯨ ꯀꯥꯟꯅꯔꯣꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯁꯨ ꯀꯥꯟꯅꯔꯣꯏ ꯃꯈꯣꯏꯒꯤ ꯋꯥꯁ ꯇꯥꯏꯝ ꯀꯩꯀꯩ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯁꯦꯡꯅꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯗꯔꯒꯁꯨ ꯌꯥꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯅꯤ ꯀꯩꯅꯣ ꯈꯣꯡꯉꯦ ꯑꯁ ꯅꯪꯅ ꯑꯃꯨꯛ ꯂꯣꯏꯔꯝꯗꯥꯏꯁꯤꯒ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯔꯝꯗꯥꯏꯒꯤ ꯊꯥꯖꯅ ꯑꯩ ꯈꯣꯟꯖꯦ ꯐꯖꯕ ꯌꯦꯡꯉꯨ ꯃꯨꯅ ꯃꯨꯅ ꯂꯣꯛ ꯊꯨꯡ ꯐꯔꯛꯄꯒꯤꯅꯦꯕ ꯁꯦ ꯃꯨꯅ ꯃꯨꯅ ꯌꯦꯡꯂꯛꯄ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯁꯛꯑꯣꯔꯤꯅꯤꯀꯣ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯉꯥꯏꯌꯦꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯦꯜꯂꯕꯣꯏ ꯄꯥꯝꯃꯨꯏ ꯄꯥꯝꯃꯨꯏ ꯁꯣꯟꯅ ꯂꯩ ꯈꯥꯡꯃꯊꯛꯀꯤ ꯆꯤꯡꯒꯥꯔꯦ ꯆꯥꯗ꯭ꯔꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯣꯏ ꯂꯣꯏ ꯄꯤꯖꯔꯦ ꯑꯩꯁꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯌꯥꯝ ꯆꯠꯂꯤ ꯑꯩꯁꯦ ꯉꯔꯥꯡꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯥꯟꯙꯤ ꯃꯦꯂꯥꯅꯦꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯉꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯤꯁꯥꯜꯅꯦꯅ ꯍꯪꯒꯠ ꯍꯟꯗꯥꯒ ꯆꯠꯂꯨꯔꯦ ꯌꯨꯝꯗꯩ ꯁꯨꯝ ꯊꯣꯛꯇ꯭ꯔꯒꯗꯤ ꯋꯥꯈꯜꯀꯁꯦ ꯈꯤꯇꯪ ꯐꯨꯝꯕ꯭ꯔꯪꯅ ꯁꯤꯒꯦ ꯇꯧꯏ ꯈꯔ ꯆꯠꯂꯨꯔ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕꯒꯤ ꯈꯔ ꯏꯕꯦꯝꯃ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯉꯥꯡꯍꯜꯂꯨꯕ꯭ꯔꯥ ꯏꯕꯨ ꯀꯩꯅꯣ ꯃꯌꯥꯝ ꯉꯥꯡ ꯂꯩꯈꯤꯗꯅ ꯈꯥꯝ ꯉꯝꯈꯤꯗ꯭ꯔꯦ ꯅꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯈꯨꯝꯃꯧꯀꯣ ꯅꯪ ꯏꯪꯉꯦꯅ ꯑꯃ ꯃꯥꯡꯈꯤꯕꯅ ꯇꯨꯃꯤꯟꯅ ꯃꯥꯡꯕꯤ ꯇꯧꯒꯅꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯁ ꯀꯩꯅꯣꯒꯤ ꯉꯁꯥꯏꯒꯤ ꯆꯣꯔꯐꯣꯟ ꯑꯆꯥꯔꯗꯣ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯔꯥ ꯍꯟꯗꯛꯀꯤꯔꯕ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯔꯪꯗꯣ ꯑꯝꯇ ꯁꯥꯅꯤꯡꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯖꯒꯥꯅꯒ ꯃꯑꯣꯡ ꯆꯥꯗꯕꯅꯦ ꯑꯩꯗꯤ ꯄꯥꯝꯕꯅ ꯈꯪꯗꯦ ꯃꯤꯒꯤ ꯁꯤꯡꯒꯤ ꯀꯔꯤꯒꯤ ꯑꯣ ꯊꯥꯏꯅꯒꯤꯅꯤ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯃꯥꯜꯂꯦꯕ ꯑꯩꯁꯨ ꯆꯣꯔꯐꯣꯟ ꯑꯆꯥꯔ ꯇꯧꯈꯤꯕꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯤꯒꯤ ꯁꯤꯡꯅ ꯊꯣꯡꯕ ꯂꯩꯔꯪꯒꯨꯝꯕ ꯎꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯕ ꯑꯃ ꯀꯩꯅꯣꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯇꯧꯅꯤꯡꯃꯟꯒꯤꯅ ꯑꯩꯒꯤ ꯁꯪꯒꯣꯏ ꯃꯥꯟꯕ ꯀꯩꯅꯣꯝ ꯃꯥꯟꯕ ꯀꯩꯅꯣꯝ ꯂꯩꯌꯦ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯅ ꯆꯦꯛꯅ ꯈꯥꯖꯤꯜꯂꯒ ꯀꯟꯅ ꯏꯊꯧ ꯂꯩꯇꯗ ꯀꯨꯀꯔꯒ ꯄꯨꯊꯣꯛꯑꯒ ꯆꯥꯛꯀ ꯀꯥꯝꯃꯨꯔꯤ ꯄꯣꯠꯅꯤ ꯑꯗꯩꯗꯤ ꯉꯥꯒꯗꯣ ꯇꯥꯎꯔꯒ ꯊꯣꯡꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯨꯗꯤ ꯑꯋꯥꯡꯕ ꯅꯠꯇꯦ ꯑꯅꯦꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯝꯗꯧꯔꯦꯗ ꯑꯩꯗꯤ ꯊꯣꯡꯅꯤꯡꯉꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯅ ꯀꯨꯀꯔꯁꯨ ꯃꯨꯈ꯭ꯔꯦ ꯈꯥꯡꯗꯨꯁꯨ ꯃꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯀꯨꯀꯔꯗꯨꯁꯨ ꯃꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯐꯦꯡꯕ ꯀꯩ
ꯑꯗꯩ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯑꯣ ꯀꯥꯂꯤ ꯌꯥꯝ ꯀꯥꯕꯅꯤ ꯀꯣꯟ ꯐꯦꯡꯕ ꯑꯗꯨꯅꯦꯕ ꯑꯗꯨꯒꯤ ꯖꯒꯠꯇꯒꯤ ꯊꯣꯛꯈꯤꯕ ꯀꯨꯏꯔꯕꯅꯤꯅꯅꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯨꯕꯁꯦ ꯈꯨꯋꯥ ꯑꯃ ꯇꯧꯏꯦꯕ ꯆꯥꯛꯁꯪꯗ ꯄꯨꯁꯤꯜꯂꯒ ꯐꯦꯡꯕꯁꯨ ꯌꯥꯗꯒꯨꯝ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯗꯨꯃꯥꯏꯅ ꯃꯈꯥꯗ ꯐꯝꯃꯒ ꯀꯣꯟ ꯐꯦꯡꯕꯤꯒꯗꯣ ꯑꯩꯅꯁꯦ ꯑꯃꯨꯛꯀꯁꯨ ꯇ꯭ꯔꯥꯏ ꯇꯧꯋꯦꯕ ꯑꯩꯁꯦ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯅꯤꯡꯗ ꯊꯑꯣꯏꯅ ꯄꯨꯊꯣꯛꯏꯅꯤꯀꯣ ꯀꯣꯟ ꯃꯌꯥꯝꯁꯦ ꯑꯗꯣ ꯐꯝꯃꯒ ꯐꯦꯡꯗꯤ ꯐꯪꯉꯦ ꯍꯥꯏꯕꯨ ꯀꯔꯤꯅꯣꯃ ꯐꯩꯕꯥꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤ ꯃꯔꯤ ꯑꯃ ꯊꯨꯡꯕꯣꯏ ꯊꯨꯡꯗꯕꯣꯏ ꯀꯟꯅ ꯂꯥꯝꯕꯒꯤ ꯇꯥꯏꯞꯇꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯑꯃ ꯀꯟꯅ ꯆꯤꯡꯊꯦꯛꯄꯩ ꯋꯥꯅꯦꯕ ꯇꯧꯔꯤꯁꯦ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯃꯔꯤ ꯃꯔꯥꯡ ꯑꯁꯦ ꯂꯣꯏꯅ ꯀꯩꯅꯣꯝ ꯇꯧꯔꯕ ꯇꯠꯇꯨꯔꯕ ꯈꯪꯗꯦꯗ ꯀꯔꯝꯕ ꯀꯩꯅꯣ ꯑꯁꯤꯅ ꯎꯃꯩꯁꯦ ꯔꯥꯡ ꯅꯠꯇꯦ ꯃꯣꯝꯕꯇꯤꯅꯤ ꯃꯣꯝꯕꯇꯤ ꯃꯄꯨꯡ ꯑꯃ ꯎꯝꯁꯤꯜꯂꯛꯑꯦ ꯌꯦ ꯅꯣꯏꯅꯦ ꯇꯨ ꯃꯣꯝꯕꯇꯤꯗꯨ ꯈꯥꯡ ꯑꯃꯨꯕ ꯈꯛꯇꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯖꯣꯠꯀꯤ ꯈꯥꯡꯗꯣ ꯑꯣꯏꯔꯗꯤ ꯐꯩꯌꯦꯕ ꯑꯗꯣ ꯑꯩꯅꯅꯦ ꯁꯨꯝ ꯀꯩ ꯍꯥꯏꯗꯅꯣ ꯈꯪꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯤ ꯌꯥꯝ ꯀꯟꯅ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯆꯨꯝꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯒ ꯊꯣꯡꯕꯤ ꯁꯨꯝ ꯇꯧꯅ ꯀꯨꯏꯅ ꯂꯩꯔꯨꯕꯩ ꯋꯥꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯐꯝꯃꯒ ꯑꯃꯨꯛ ꯊꯣꯡꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯨꯕꯩ ꯋꯥꯅꯦꯕ ꯑꯁ ꯀꯩꯅꯣꯗꯤ ꯈ꯭ꯋꯥꯡ ꯑꯁꯦ ꯅꯥꯕꯅ ꯑꯍꯤꯡ ꯇꯨꯝꯕꯗ ꯆꯤꯛ 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 ꯂꯥꯎꯕ ꯋꯥꯅꯤ ꯌꯥꯗ꯭ꯔꯦꯗ ꯐꯩꯕꯥꯛꯀꯁꯦ ꯑꯗꯨꯅꯦꯀꯣ ꯑꯩꯅ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯁꯤꯒ ꯈꯪꯗꯦꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯥꯏꯕ ꯅꯐꯩ ꯁꯨꯝ ꯆꯥꯎꯔ ꯃꯇꯦꯛ ꯑꯃ ꯀꯠꯊꯠꯂ ꯊꯣꯡꯉꯣ ꯍꯥꯏ ꯁꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯩꯗ ꯊꯣꯡꯉ ꯑꯩꯅ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅꯒ ꯊꯣꯡꯗꯅ ꯉꯥꯒ ꯈꯥꯡꯖꯥꯎ ꯊꯣꯡꯕꯗꯣ ꯍꯥꯎꯕꯅꯦꯕ ꯈꯪꯗ꯭ꯔꯦꯗ ꯄꯨꯟꯁꯤꯁꯦ ꯑꯩꯕꯨ ꯑꯣꯛ ꯃꯄꯤꯅꯤꯒ ꯍꯥꯏꯕꯅꯦ ꯒꯥꯔꯤ ꯃꯆꯥꯗꯒ ꯍꯥꯞꯅ ꯄꯨꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯄꯥꯝꯕꯁꯤ ꯌꯦꯡꯉꯨꯀꯣ ꯏꯇꯥ ꯇꯨ ꯄꯨꯡꯁꯦ ꯂꯩ ꯖꯥꯠ ꯖꯥꯠꯅꯦ ꯇꯧꯔꯤꯁꯦ ꯆꯨꯝ ꯂꯣꯏꯍꯤꯠ ꯃꯥꯡꯈ꯭ꯔꯕ ꯀꯌꯥꯝ ꯆꯥꯎꯔꯦ ꯌꯥꯝ ꯆꯥꯎꯗꯦ ꯃꯣꯏ 150 ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯀꯌꯥꯅꯣ ꯄꯤꯔꯝꯕꯗꯨꯕꯣ ꯆꯥꯝ 50ꯒ ꯑꯉꯥꯡꯒꯤ ꯕꯥꯆꯤ ꯑꯃꯒ ꯒꯥꯟꯙꯤ ꯃꯦꯂꯥꯗꯒꯤ ꯂꯩꯔꯛꯄꯅꯦꯕ ꯑꯅꯤꯗꯨ ꯄꯨꯜꯂꯒ ꯂꯨꯄꯥ 200 ꯑꯩꯅ ꯄꯤꯔꯝꯕꯗꯨꯕꯣ ꯑꯩ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯙꯣꯂꯛꯀ ꯂꯩꯕꯤꯔ ꯊꯝꯕꯅꯦꯕꯁꯦ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯅꯦꯕꯁꯦ ꯙꯥꯀꯤꯅꯅ ꯈꯤꯇ ꯇꯥ ꯈꯤꯇ ꯇꯥ ꯈꯤꯇ ꯇꯥ ꯇꯒ ꯙꯦꯟ ꯇꯥ ꯈꯤꯇ ꯇꯥ ꯈꯤ ꯙꯦ ꯇꯒ ꯙꯦ 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 ꯅꯥ ꯇꯥ ꯑꯗꯨꯗꯩꯗꯤ ꯑꯩ ꯍꯥꯔꯃꯣꯅꯤꯌꯝꯁꯨ ꯂꯩꯌꯦ ꯑꯗꯩ ꯀꯣꯔꯇꯥꯜꯁꯨ ꯂꯩꯌꯦ ꯒꯤꯇꯥꯔꯒꯨꯝꯕꯗꯤ ꯂꯩꯇꯦꯗ ꯏꯁꯩꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕꯁꯨ ꯑꯗꯨꯝ ꯄꯥꯝꯖꯩ ꯍꯨꯏ ꯃꯆꯥꯅꯤ ꯑꯉꯥꯡꯁꯤꯡ ꯖꯒꯣꯏ ꯅꯨꯡꯒꯣꯏ ꯑꯗꯨꯝ ꯇꯥꯛꯄꯤꯔꯝꯃꯦꯕ ꯑꯩꯅ ꯍꯥꯔꯃꯣꯅꯤꯌꯝ ꯈꯣꯡꯂꯒ ꯚꯤꯗꯤꯑꯣ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯁꯨ ꯈꯟꯗꯤ ꯈꯜꯂꯦꯀꯣ ꯈꯣꯟꯅ ꯃꯔꯣꯟ ꯑꯃ ꯊꯤꯕꯅꯦ ꯑꯩꯈꯣꯏ ꯏꯇꯩ ꯁꯤꯂꯔꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯝꯃ ꯃꯥꯏꯛ ꯑꯃ ꯂꯩꯇ꯭ꯔꯗꯣ ꯏꯁꯩ ꯁꯛꯄꯗ ꯊꯝꯕ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯀꯌꯥ ꯄꯤꯒꯦ ꯑꯩꯁꯦ ꯍꯟꯗꯛ ꯃꯥꯏꯛꯀꯤ ꯀꯔꯤꯒꯤ ꯀꯟꯅ ꯑꯩꯁꯦ ꯌꯨꯇꯨꯕꯇ ꯊꯤꯔꯒ ꯂꯩꯌꯦꯕ ꯀꯔꯝꯕꯅ ꯐꯩ
ꯋꯥꯌꯔꯂꯦꯁ ꯑꯗꯨ ꯑꯗꯥ ꯁꯨꯝ ꯁꯔꯁ ꯇꯧꯔꯒ ꯊꯝꯕꯗ ꯌꯦꯡꯕꯗ ꯀꯩꯅꯣꯗ ꯃꯤꯁꯣꯗ ꯀꯩꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯡꯗꯕ ꯑꯗꯒꯤ ꯚꯣꯏꯁꯁꯨ ꯈꯔ ꯀꯟꯒꯗꯧꯕ ꯀꯔꯤꯅꯣ ꯑꯩꯅ ꯂꯩꯒꯗꯧꯕꯁꯦ ꯍꯥꯏꯅ ꯁꯨꯝ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯀꯩꯅꯣꯝꯗꯤ ꯂꯩꯌꯦꯕ ꯀꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯐꯣꯟꯗ ꯃꯔꯤ ꯅꯝꯁꯤꯜꯂꯒ ꯄꯥꯜꯂꯒ ꯋꯥ ꯉꯥꯡꯕꯗꯣ ꯉꯥꯡꯗꯤ ꯉꯥꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯈꯣꯟꯁꯦ ꯆꯞꯁꯤꯜꯂꯒ ꯅꯥꯇꯣꯟꯗꯩ ꯈꯣꯡꯕꯗꯧ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯅ ꯐꯣꯀꯁ ꯑꯣꯏꯕ ꯉꯝꯗꯦꯕ ꯃꯥ ꯕꯦꯇ꯭ꯔꯤꯒꯁꯦ ꯇꯨ ꯄꯥꯁꯜꯂꯛꯑꯦ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯆꯥꯛꯂꯔꯤ ꯋꯥꯃꯩꯒꯨꯝ ꯏꯁꯤꯡꯁꯨ ꯂꯣꯟꯒꯗꯕ ꯏꯁꯤꯡꯁꯨ ꯂꯣꯜꯂꯤꯅꯤ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯣꯏꯔꯒꯁꯨ ꯂꯣꯜꯂꯒ ꯊꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯡ ꯑꯃꯕꯨꯗꯤ ꯐꯥꯔꯗ ꯍꯦꯛꯇ ꯂꯣꯏꯗꯤ ꯂꯣꯏꯁꯟꯗ꯭ꯔꯣꯝ ꯏꯆꯥ ꯄꯨꯟꯁꯤꯔꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯚꯤꯗꯤꯑꯣꯗ ꯀꯩꯗꯧꯒꯦ ꯏꯁꯩ ꯁꯛꯇꯤ ꯀꯩꯅꯣ ꯍꯟꯗꯛ ꯏꯁꯩ ꯑꯗꯨꯝ ꯁꯛꯑꯣ ꯑꯦꯅꯤ ꯏꯁꯩ ꯐꯖꯕ ꯑꯣꯏꯔ ꯂꯣꯏꯔꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯔ ꯂꯣꯏꯔꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯤꯡꯕ ꯃꯊꯧ ꯇꯥꯏ ꯊꯃꯣꯏ ꯅꯨꯡꯉꯥꯏꯕ ꯃꯊꯧ ꯇꯥꯏ ꯆꯥꯛꯁꯤꯡ ꯀꯥꯏꯗꯣ ꯁꯥꯏ ꯑꯩ ꯌꯣꯡꯆꯥꯛ ꯌꯦꯡꯗꯣ ꯋꯥ ꯑꯩꯒꯤ ꯌꯣꯡꯆꯥꯛ ꯌꯦꯡꯉꯣ ꯁꯤꯅ ꯌꯥꯜꯂꯒ ꯊꯝꯃꯤꯅꯦꯕ ꯈꯔ ꯑꯃ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂ ꯊꯝꯈ꯭ꯔꯦ ꯁꯤꯅ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯀꯛꯑ ꯀꯛꯑ ꯆꯥꯗꯣꯏꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯁꯨꯈꯪ ꯈꯪꯍꯧꯗꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣꯛꯒꯤ ꯁꯨꯈꯪ ꯈꯪꯍꯧꯗꯦ ꯑꯩꯅ ꯉꯔꯥꯡꯁꯦ ꯉꯔꯥꯡ ꯈꯛꯇꯅꯤꯀꯣ ꯑꯩꯅꯅꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣꯛꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯁꯔꯁ ꯇꯧꯔꯒ ꯌꯦꯡꯍꯧꯗꯕ ꯀꯔꯤ ꯚꯤꯗꯤꯑꯣ ꯊꯥꯒꯦ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯄꯨꯔꯒ ꯒꯥꯟꯙꯤ ꯃꯦꯂꯥ ꯆꯠꯂꯨꯕꯗꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯨꯃꯤꯠ ꯆꯨꯞꯄꯁꯦ ꯑꯩꯅ ꯐꯤ ꯁꯨꯕꯒ ꯆꯥꯝꯃꯒ ꯇꯧꯔꯦ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯃꯣꯏ ꯁꯝꯃꯔꯒꯤ ꯑꯣꯏꯕ ꯐꯤꯔꯣꯜ ꯂꯩꯇꯦ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯁꯨ ꯁ꯭ꯀꯨꯜ ꯑꯦꯠꯃꯤꯁꯟ ꯇꯧꯗꯣꯔꯦ ꯍꯥꯏꯅ ꯈꯣꯡꯒ꯭ꯔꯨꯞ ꯃꯣꯖꯥ ꯂꯩꯕꯤꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯁꯨꯝ ꯈꯜꯂꯦ ꯑꯩ ꯏꯇꯥ ꯄꯨꯟꯁꯤꯔꯣꯛꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯊꯑꯣꯏꯅ ꯆꯦꯅꯦꯜꯒꯤ ꯃꯤꯡꯁꯦ ꯁꯔꯁ ꯇꯧꯔꯒ ꯑꯣꯏꯅ ꯃꯌꯥꯝꯒꯤꯁꯦ ꯌꯦꯡꯉꯦꯕ ꯀꯅꯥꯅ ꯀꯔꯤ ꯚꯤꯗꯤꯑꯣ ꯊꯥꯈ꯭ꯔꯒꯦ ꯑꯩꯅ ꯈꯪꯍꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯁꯔꯁ ꯇꯧꯔꯒ ꯑꯣꯏꯅ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯖꯩ ꯃꯔꯝꯗꯤ ꯊꯦꯡꯅꯍꯧꯗꯕ ꯎꯍꯧꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯔꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯕꯅꯦ ꯃꯇꯥꯡꯁꯤꯗ ꯇꯦꯁ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯥꯛꯆꯒꯦ ꯑꯝꯇ ꯂꯥꯛꯎ ꯀꯅꯥꯝ ꯂꯥꯛꯄꯤꯗ꯭ꯔꯕ ꯑꯦꯜꯕꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯗꯤ ꯁꯨꯝꯅꯦ ꯃꯌꯥꯝꯅ 10 10 ꯖꯃꯥꯏꯕ ꯃꯌꯥꯝꯗꯣ
ꯂꯥꯛꯄꯤꯗꯕꯅꯦꯕ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯑꯩ ꯆꯥꯛ ꯆꯥꯔꯕꯣ ꯅꯤꯇꯥ ꯅꯤꯇꯥꯁꯤꯅꯅꯦ ꯃꯊꯦꯜ ꯆꯥꯕꯁꯤꯅ ꯀꯩꯅꯣ ꯇꯥꯏꯗꯣ ꯑꯩꯁꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯇꯥꯁꯨ ꯂꯥꯏꯚ ꯊꯥꯔꯛꯑꯣꯅꯦ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯑꯗꯨꯗꯩꯗꯤ ꯑꯁꯦꯡꯃꯛꯀꯤꯅꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯂꯥꯏꯚ ꯊꯥꯔꯛꯇ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯥꯡꯕꯁꯤ ꯏꯀꯥꯏꯕꯅꯦ ꯑꯩꯁꯨ ꯏꯀꯥꯏꯌꯦꯕ ꯑꯩꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯏꯀꯥꯏꯔꯒ ꯍꯧꯖꯤꯛꯁꯦ ꯂꯥꯁꯇ ꯃꯤ ꯈꯔ ꯂꯤꯛꯄꯗꯣ ꯉꯥꯡꯉꯤꯅꯦꯕ ꯑꯩꯁꯦ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯏ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯖꯨꯂꯤꯁꯦ ꯀꯨꯏꯗꯦ ꯎꯗꯕ ꯖꯨꯂꯤ ꯀꯨꯏꯔꯦ ꯎꯗꯕ 8 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯖꯨꯂꯤ ꯀꯨꯏꯔꯦ ꯑꯩ ꯊꯦꯡꯅꯗꯕ ꯑꯗꯨꯒꯤ ꯏꯟꯇꯔꯅꯦꯠ ꯕꯠꯇꯦꯁ ꯂꯥꯏꯛ ꯇꯧꯔꯦ ꯑꯅꯤꯔꯛꯀ ꯂꯥꯏꯛ ꯇꯧ ꯍꯥꯏꯔꯛꯀꯅꯨ ꯈꯨꯕꯤ ꯅꯥꯔꯦ ꯇꯧꯔꯣ ꯅꯣꯏ ꯅꯨꯄꯥꯒꯤ ꯀꯥ ꯃꯣꯕꯥꯏꯜꯒꯗꯣ ꯍꯨꯔꯥꯜꯂꯒ ꯇꯧꯔꯛꯎꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯅꯆꯥꯅꯨꯄꯤꯗꯩꯀꯥ ꯑꯩꯗꯤ ꯈꯪꯗꯦꯕ ꯂꯥꯏꯞꯇ ꯀꯩ ꯇꯧꯕ ꯇꯧꯗꯕ ꯑꯗꯨꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯒꯁꯦ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯀꯩꯅꯣꯝ ꯈꯪꯗꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯀꯔꯤꯅꯣ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯁꯨꯡꯇꯧ ꯇꯧꯗꯦꯕ ꯅꯍꯥꯟ ꯗꯤꯁꯦꯝꯕꯔꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯩꯅꯒ ꯉꯔꯥꯡ ꯅꯍꯥꯟ ꯀꯣꯛꯂ ꯊꯥꯔꯤꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯋꯥꯈꯜꯁꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯂꯥꯏꯐꯁꯤ ꯍꯩꯅꯔꯣꯏ ꯑꯗꯨꯒꯤꯅꯦ ꯏꯇꯥ ꯄꯨꯟꯁꯤꯔꯣ ꯑꯃ ꯇꯧꯔꯣ ꯊꯥꯖꯤꯜꯂꯒꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯉꯨꯔꯅꯨ ꯑꯍꯥꯟꯕꯩ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯑꯗꯨꯅꯤ ꯉꯥꯡꯉꯒꯅꯦ ꯑꯩ ꯁꯨꯝ ꯈꯜꯂꯤꯕ ꯀꯃꯥꯏꯅ ꯉꯥꯡꯗꯣꯏꯅꯣ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏꯒꯤ ꯃꯊꯪ ꯀꯣꯃꯦꯟ ꯄꯥꯕꯤꯒꯗꯣꯏꯅꯣ ꯍꯩꯁꯨ ꯍꯩꯇꯦ ꯑꯩꯕꯨ ꯔꯥꯁꯤꯒ ꯌꯥꯎꯗꯣꯏꯔꯥ ꯍꯩꯕꯨ ꯍꯩꯗꯣꯏꯔꯥ ꯈꯪꯗꯦ ꯇꯨꯃꯤꯟꯅꯒ ꯂꯩꯗꯨꯅꯦ ꯑꯩꯗꯣ ꯏꯇꯥ ꯄꯨꯟꯁꯤꯔꯣ ꯍꯥꯏꯒꯨꯝꯅ ꯑꯝꯇ ꯇꯧꯁꯜꯂꯛꯑꯣ ꯃꯦꯠꯁꯜꯂꯛꯑꯣ ꯑꯝꯇꯪ ꯑꯃ ꯇꯧꯔꯣ ꯏꯀꯥꯏꯔꯒꯅꯅꯦ ꯄꯨꯡ 12ꯒ ꯍꯦꯜꯂꯒ ꯃꯌꯥꯝ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯣ ꯍꯩꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯖꯨꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯅ ꯑꯅꯤꯇꯥꯅ ꯍꯪꯉꯛꯑꯦ ꯖꯨꯂꯤꯅ ꯍꯥꯏꯕ ꯆꯦ ꯏꯟꯗꯤꯌꯥ ꯍꯣꯏ ꯆꯦ ꯑꯩ ꯅ꯭ꯌꯨ ꯆꯦꯅꯦꯜ ꯑꯥꯏ ꯗꯤꯅꯤ ꯔꯤꯇꯥꯔꯟ ꯇꯧꯗ꯭ꯔꯗꯤ ꯇꯧꯕꯤꯔꯛꯑꯣ ꯖꯨꯂꯤ ꯑꯩ ꯀꯨꯏꯔꯦ ꯁꯤꯒꯤꯁꯦ ꯔꯤꯇꯥꯔꯟ ꯇꯧꯈꯤꯕ ꯖꯨꯂꯤ ꯀꯨꯏꯔꯦ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯅꯣꯏꯅ ꯂꯥꯏꯚ ꯈꯛꯇꯪꯗ ꯁꯞꯄꯣꯔꯠ ꯇꯧꯅꯕ꯭ꯔꯥ ꯚꯤꯗꯤꯑꯣꯗ ꯁꯞꯄꯣꯔꯠ ꯇꯧꯗꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯏꯚ ꯈꯛꯇꯪꯗ ꯁꯞꯄꯣꯔꯠ ꯂꯥꯏꯚ ꯈꯛꯇꯪ ꯇꯧꯔꯒꯗꯤ ꯈꯪꯗꯦꯀꯣ ꯆꯦꯅꯦꯜꯁꯤꯡꯁꯦ ꯁꯛꯁꯦꯁ ꯑꯣꯏꯅꯕ꯭ꯔꯥ ꯑꯣꯏꯅꯗꯕ꯭ꯔꯥ ꯑꯗꯨ ꯑꯩꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯈꯪꯖꯗꯦꯀꯣ ꯂꯥꯏꯚꯀꯤ ꯃꯔꯝꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯇꯧꯕꯁꯤꯗꯤ ꯚꯥꯞ ꯑꯝꯗ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯅꯗꯕꯤꯗ ꯌꯥꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯋꯥꯏꯗꯣ ꯖꯨꯂꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒꯗꯤ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯂꯥꯏꯚꯀꯤ ꯋꯥꯔꯤꯗꯤ ꯂꯥꯏꯚ 10 20ꯁꯤꯗ ꯀꯅꯥꯗ ꯀꯔꯤ ꯌꯥꯎꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕ ꯆꯦ ꯑꯅꯤꯇꯥ ꯏꯔꯣꯜꯕ ꯑꯣ ꯍꯧꯖꯤꯛꯇꯤ ꯏꯔꯣꯟꯕ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯏꯔꯣꯟꯕ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯑꯅꯤꯇꯥꯅ ꯍꯥꯏꯕ ꯖꯨꯂꯤ ꯍꯥꯎꯅꯤꯌꯦ ꯏꯔꯣꯟꯕ ꯏꯔꯣꯟꯕꯅꯤ ꯍꯧꯖꯤꯛ ꯂꯦꯛꯅ ꯆꯥꯕ ꯍꯥꯎꯔꯤꯁꯦ ꯖꯨꯂꯤꯅ ꯍꯥꯏꯕ ꯆꯦ ꯑꯩ ꯐꯥꯁꯇꯤꯡ ꯊꯥꯅꯤꯅꯦ ꯑꯩꯗꯤ ꯍꯟꯗꯛ ꯂꯥꯏꯚ ꯇꯣꯏꯅ ꯌꯥꯎꯗ꯭ꯔꯦ ꯆꯨꯝꯃꯦ ꯖꯨꯂꯤ ꯑꯃ ꯇꯧꯔꯣ ꯐꯥꯁꯇꯤꯡ ꯊꯥ ꯑꯣꯏꯕꯅꯤꯅ ꯐꯥꯁꯇꯤꯡꯒꯤ ꯑꯣꯏꯕ ꯁꯨꯝ ꯃꯇꯦꯛ ꯑꯩꯈꯣꯏ ꯑꯁꯦꯡꯃꯛꯀꯤꯁꯦ ꯑꯩꯅ ꯑꯩꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕ ꯄꯥꯡꯒꯟꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯇꯥꯡꯗ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯀꯅꯥꯅ ꯀꯔꯤ ꯋꯥꯏ ꯀꯔꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯑꯅꯤꯇꯥꯅ ꯍꯥꯏꯕ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯇꯨꯝꯃꯣ ꯉꯝꯒꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯅꯤꯇꯥꯁꯦ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯔꯛꯏ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯔꯛꯏ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯔꯛꯏ ꯚꯤꯗꯤꯑꯣ ꯑꯃ ꯀꯃꯦꯟ ꯏꯒꯦ ꯈꯜꯂꯤꯉꯩ ꯖꯒꯣꯏ ꯑꯃꯨꯛ ꯆꯣꯡꯊꯔꯛꯏ ꯌꯥꯝ ꯍꯩꯕ ꯉꯝꯕꯩ ꯋꯥꯅꯦ ꯈꯤꯡꯉꯦꯕ ꯌꯥꯝꯅ ꯐꯩ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯗ꯭ꯔꯤ ꯐꯥꯁꯇꯤꯡ ꯇꯧꯔꯕꯅꯤꯅ ꯑꯣ ꯆꯨꯝꯃꯦ ꯍꯣꯏ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯣꯟ ꯈꯪꯗꯦ ꯑꯩꯗꯤ ꯍꯟꯗꯛ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯤꯒꯤ ꯂꯥꯏꯐꯇ ꯆꯪꯉꯒ ꯅꯪ
ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯇꯦꯀꯣ ꯀꯣꯃꯦꯟ ꯇꯧꯔꯛꯇꯦꯀꯣ ꯀꯥꯏꯅ ꯆꯪꯉ ꯍꯥꯏꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯇꯧꯔꯤ ꯂꯥꯛꯑꯦ ꯈꯪꯗ꯭ꯔꯦ ꯏꯀꯥꯏꯕ ꯌꯥꯎꯔꯦ ꯍꯥꯏꯕꯒ ꯀꯅꯥ ꯀꯅꯥꯗꯕꯨ ꯌꯥꯎꯗꯣꯔꯤꯅꯣ ꯈꯪꯗꯦꯗ ꯖꯨꯂꯤ ꯀꯅꯥ ꯀꯅꯥꯅ ꯌꯥꯎꯗꯣꯏꯕ ꯈꯪꯗꯦꯗ ꯅꯪꯉꯣꯟꯗꯒ ꯌꯥꯎꯕꯤꯔꯛꯄ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯅꯦꯠꯁꯤꯅ ꯃꯔꯣꯟ ꯑꯃ ꯈꯪꯗꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ 12 ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯦꯠ ꯂꯣꯏꯊꯣꯛꯈꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯅꯦꯠ ꯍꯋꯥꯏ ꯊꯥꯗꯔꯣ ꯍꯥꯎꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯈꯪꯉꯛꯇꯦ ꯈꯪꯗꯦ ꯂꯥꯏꯚ ꯊꯥꯔꯒ ꯑꯗꯨꯝ ꯌꯥꯏ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯈꯪꯕꯨ ꯈꯪꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯈꯪꯖꯔꯝꯗꯦ ꯍꯋꯥꯏ ꯀꯣꯟ ꯆꯥ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯖꯨꯂꯤ ꯏꯃꯥ ꯆꯧ ꯂꯩꯔꯝꯃꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯣꯏꯅ ꯌꯥꯝꯅꯔꯕꯅꯤꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯗ ꯊꯣꯔꯛꯄ ꯈꯔ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟꯠ ꯇꯧꯔꯛꯄ ꯈꯔꯗ ꯀꯣꯃꯦꯟꯠ ꯄꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯏꯇꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯏꯔꯛꯄ ꯃꯤꯗꯨꯒ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯁꯨꯝ ꯎꯔꯛꯇ꯭ꯔꯗꯤꯀꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯐꯣꯟ ꯄꯥꯏꯕꯗ ꯑꯣꯠꯄꯗ ꯊꯦꯡꯅꯔꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯔꯁ ꯇꯧꯔꯒ ꯑꯣꯏꯅ ꯌꯦꯡꯉꯦꯕ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯔꯣꯜ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯁꯨꯃꯥꯏꯅ ꯈꯔ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯔꯨꯕꯗꯁꯨ ꯁꯨꯝ ꯊꯣꯛꯂꯛꯑꯦꯕ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯂꯩꯕꯗꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯅ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯒꯤ ꯖꯨꯂꯤꯅ ꯍꯥꯏꯕ ꯉꯥꯏꯈꯣꯀꯣ ꯈꯔ ꯌꯦꯡꯅꯔꯒ ꯏꯜꯕꯤꯁꯤ ꯍꯧꯕꯤꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯗꯕ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝꯕꯅꯤꯅ ꯑꯃꯗ ꯀꯨꯏꯅ ꯂꯩꯕꯁꯨ ꯅꯪ ꯑꯗꯨꯗꯤ ꯈꯪꯗꯦꯀꯣ ꯂꯥꯏꯚ ꯊꯥꯕꯁꯦ ꯍꯣꯏ 10 10 50 10 10 50 ꯄꯨꯡ ꯑꯃ ꯑꯅꯤ ꯊꯥꯔꯒ ꯂꯩꯕꯤꯕ ꯃꯣꯏꯒꯤꯗꯤ ꯃꯣꯏ ꯀꯥꯟꯅꯩꯀꯣ ꯃꯣꯅꯤꯇꯥꯏꯖꯁꯨ ꯑꯗꯨꯝ ꯑꯣꯏ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯁꯟꯗꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯒ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯆꯦꯅꯦꯜꯁꯤꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯅ ꯁꯨꯈꯪ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯚꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯔꯥꯎꯕꯣꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯒꯤ ꯁꯞꯄꯣꯔꯠꯇꯨꯅꯁꯨ ꯁꯨꯝ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯕ ꯌꯥꯏꯑꯕ
ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯇꯧꯔꯤꯕꯁꯤꯅ ꯑꯩꯒꯤ ꯃꯊꯪ ꯃꯊꯪ ꯚꯤꯗꯤꯑꯣꯗꯨꯅ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯕ ꯑꯩꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯒ ꯇꯧꯕ ꯁꯤꯗꯤ ꯀꯩꯅꯣ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯀꯥꯟꯅꯕ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯐꯦꯁꯕꯨꯛꯇ ꯃꯣꯏꯒꯤ ꯑꯥꯏ ꯗꯤ ꯍꯥꯡꯉꯒ ꯂꯥꯏꯚ ꯊꯥꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯌꯦꯕ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯂꯩꯕ ꯅꯠꯇꯦ ꯑꯦꯜ ꯕꯤ ꯊꯥꯔꯒ ꯌꯨꯇꯨꯞꯀꯤ ꯀꯩꯅꯣ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯄꯥꯎꯗꯔꯕꯨ ꯇꯩꯕꯅꯦ ꯂꯤꯞꯁꯇꯤꯛꯄꯨ ꯇꯩꯕꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯁꯛꯀꯁꯦ ꯎꯔꯒ ꯃꯤꯅ ꯐꯖꯩ ꯍꯥꯏꯅꯕ ꯀꯥꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯕ ꯂꯥꯏꯚ ꯊꯥꯔꯒ ꯑꯣꯏꯒꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯚꯤꯗꯤꯑꯣ ꯁꯨꯡꯊꯥ ꯊꯥꯗꯕꯤꯗ ꯂꯥꯏꯚ ꯊꯥꯕ ꯑꯗꯨꯅ ꯌꯥꯏ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯊꯥꯔ ꯂꯩꯇꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯖꯥ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯔ ꯂꯩꯇꯕ ꯃꯤꯅꯤꯠ ꯀꯨꯟ ꯃꯤ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯃꯤ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯇꯤꯜꯂꯒ ꯑꯗꯨꯒꯩ ꯑꯣꯏꯇꯥꯕ ꯑꯩ ꯑꯗꯨꯝ ꯆꯥꯛ ꯈꯤꯇꯪ ꯆꯥꯒꯦꯀꯣ ꯂꯥꯏꯚ ꯊꯥꯔꯒ ꯀꯨꯅꯣꯔꯀꯣꯝ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯂꯣꯟꯗ ꯍꯥꯏꯔꯒ ꯃꯣꯅꯤꯇꯥꯏꯖꯇꯤ ꯑꯣꯏꯕ ꯌꯥꯒꯤꯅꯤꯀꯣ ꯃꯊꯪꯒꯤ ꯄꯩꯁꯥ ꯇꯥꯟꯕꯗꯅꯤ ꯋꯥꯔꯤꯁꯦ ꯀꯅꯥꯅꯣ ꯑꯃ ꯂꯨꯝꯃꯤꯁꯦ ꯑꯣ ꯂꯨꯝꯖꯁꯅꯨ ꯂꯨꯝꯖꯁꯅꯨ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦ ꯅꯨꯡꯁꯤꯕꯒꯤ ꯃꯆꯦ ꯅꯨꯡꯁꯤꯕꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯒꯤ ꯂꯨꯝꯖꯔꯤꯕꯅꯤ ꯍꯦ ꯂꯨꯝꯕ ꯃꯤ ꯊꯣꯛꯂꯛꯑꯣ ꯋꯥꯔꯤ ꯁꯥꯁꯦ ꯀꯅꯥ ꯂꯩꯒꯦ ꯑꯁꯦꯡꯃꯛꯀꯤ ꯊꯣꯛꯄꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤꯒꯤꯅꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯅꯤꯈꯛ ꯂꯩ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯒ ꯑꯗꯨꯒꯗꯤ ꯖꯨꯂꯤꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯅꯥ ꯑꯇꯩ ꯀꯩꯅꯣ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯒꯦ ꯑꯇꯩ ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯅꯣ ꯑꯦꯜꯕꯤ ꯊꯥꯔꯝꯒꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯃꯣꯏꯗꯤ ꯑꯦꯜꯕꯤ ꯃꯁꯦꯟ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯕꯅꯤ ꯖꯨꯂꯤ ꯅꯣꯏ ꯄꯨꯡ ꯀꯌꯥꯗꯅꯣ ꯆꯥꯛ ꯆꯥꯕꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯇꯝ ꯆꯔꯥ ꯍꯦꯟꯕ ꯃꯇꯝꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯨꯁꯂꯤꯝꯒꯤ ꯀꯣ ꯑꯩꯅ ꯉꯁꯤ ꯍꯜꯂꯛꯄꯗꯁꯨ ꯉꯥꯏ ꯄꯨꯡ ꯇꯔꯦꯠ ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯑꯍꯟ ꯅꯍꯥ ꯑꯉꯥꯡ ꯈꯥꯏꯗꯅ ꯅꯃꯥꯖ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯗ ꯂꯣꯏ ꯄꯨꯟꯕꯁꯦ ꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯐꯖꯅ ꯉꯥꯛꯄꯁꯦ ꯑꯩꯁꯨ ꯆꯠꯂꯦ ꯁꯦꯍꯔꯤ ꯀꯧꯕꯁꯦ ꯑꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯁꯦꯍꯔꯤ ꯑꯗꯨꯒꯩꯗꯤ ꯁꯟꯗꯥꯒꯤ ꯆꯥꯕꯁꯤꯅ ꯀꯔꯤ
ꯏꯐꯇꯥꯔ ꯀꯣ ꯁꯣꯟꯗꯥꯒꯤ ꯆꯥꯕꯅ ꯏꯐꯇꯥꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯦꯗꯤ ꯌꯥꯝꯅ ꯈꯪ ꯑꯩꯗꯤ ꯈꯔ ꯄꯥꯝꯖꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯈꯤꯇꯪ ꯈꯤꯇꯪ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯕꯤꯁꯃꯤꯜꯂꯥꯍꯤ ꯔꯍꯃꯥꯅ ꯔꯍꯤꯝ ꯑꯁꯦꯡꯃꯛꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯊꯃꯣꯏ ꯆꯦꯠꯄ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯍꯟ ꯅꯍꯥ ꯈꯥꯏꯗꯅ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯁꯦꯡꯃꯛꯀꯤ ꯃꯨꯁꯂꯤꯝꯁꯨ ꯑꯣꯏ ꯃꯥꯟꯅꯩ ꯑꯩ ꯊꯃꯣꯏ ꯆꯦꯠꯅ ꯑꯩ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯇꯝꯕꯅꯤ ꯉꯔꯥꯡꯁꯨ ꯑꯩꯅ ꯃꯦꯂꯥꯗꯒꯤ ꯍꯜꯂꯛꯄꯗ ꯃꯇꯝ ꯆꯥꯅ ꯀꯣ ꯑꯍꯟ ꯈꯛꯇ ꯅꯠꯇꯅ ꯆꯍꯤ 12, 15, 16 ꯁꯨꯕ ꯄꯥꯈꯪ ꯐꯥꯎꯗ ꯃꯁꯖꯤꯠꯇꯒꯤ ꯊꯣꯛꯂꯛꯏꯗꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯗꯨꯕꯣ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯀꯧꯏꯗꯨꯝꯗꯤ ꯐ꯭ꯔꯥꯏꯗꯦꯅꯦꯕꯨ ꯍꯥꯏꯗꯤ ꯃꯣꯏ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯔꯛꯄꯗ ꯗꯨꯀꯥꯟ ꯊꯤꯡꯉꯦ ꯑꯗꯨꯅ ꯑꯩꯅ ꯆꯞ ꯆꯥꯕꯤ ꯅꯨꯡꯁꯤ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯆꯥꯔꯤꯌꯦ ꯍꯧꯖꯤꯛ ꯃꯣꯏ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯑꯩ ꯈꯤꯇꯪ ꯆꯥꯔꯤ ꯑꯩ ꯏꯆꯥꯅꯨꯄꯤꯅꯅꯦ ꯃꯃꯥ ꯑꯩꯁꯨ ꯔꯨꯖꯥ ꯊꯝꯒꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯣꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯔꯨꯖꯥ ꯊꯝꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯣꯟꯅꯕ ꯏꯟꯇꯔꯀꯟꯇꯤꯅꯦꯟꯇꯦꯜ ꯑꯣꯟ ꯊꯥꯏꯅꯒꯤ ꯃꯨꯛꯕꯥꯡꯒꯗꯣ ꯈꯜꯂꯨꯔ ꯏꯀꯥꯏꯖꯔꯦ ꯁꯩꯇ